Akasvani Imphal Kshetrimayum Chitrabhanu na pau pasari Board of Secondary Education Manipuri Loba High School Living Certificate Examination listing ani kuntaru hayeng degi horagani matang thagi kulungdoi fawo chathagadaba parikha asida punna mahiroi listing kuntra tu charter kun manga na parikha center jam humpamathoi da parikha thagani parikha asi asu engam thoktana ba parikha center singi akoibada BNSS ki section 163 gi makhada chexil thorang lokhatle parikha asida aranba toba sing the Manipur Prevention of Malpractices in High School Living Certificate Examination amasung Higher Secondary Examinations Act listing ani kun mari gi matung ina chehi tara jail da leba natraga lupa koti ama fine thian gani Pradhan Mantri Narendra Modi ne hari handak New Delhi da pangthokiba Global AI Impact Summit na lakadori ba matam de AI gi mapangal asim mato koram na malenda sizner kani haibigi lambi ama yatle Akasvani ki thongdang hasi sandokiba mahaki man ki ba ki chama kuntra ma thoi suba episode ta Pradhan Mantri hai summit asita leba kaya gi luching basing industry gi luching basing innovator kaya amadi startup sector ga mari lena ba miyo kaya punki mipamasta malengi miyam da AI gi lamda varat na tobung ba adu utki masida varat na Made in India AI model ahum launch toki hauji pawuda pangto ki ba summit sing da handaki asina khwadi ki chawba AI summit ni Sri Modi nai miyo khare na pusil sang na hakchang kaya sing dan tawon atopa miyo kaya gi punsida ahong bo porakli hakchang kaya sing bu kathok de ba miyo sing da Pradhan Mantri na thagar pa phungdo ki lebas ki mafam kaya da tongan tongan ba miyo sing da hakchang kaya sing dan tawduna miyo kaya da anoba punshi ama pi bangam le ba adu sing thani ngai ni asigumba tamjaninga or ba katokpa sing asi miyam na organ donation gi matang da hena khangarak padagi hengalakpani haina su Pradhan Mantri na makhata na phungdo ki Pradhan Mantri Narendra Modi na kilometer marfuni tui sangba Delhi Meru namo Varat corridor ngasi leba asigi miyam da khushin nakre Pradhan Mantri na var ki ahanba namo Varat Regional Rapid Transit System RRTS ki lemhori ba section singsu sanga ki masigi manung da kilometer manga sangba Sarai Kale Khan amasung Delhi gi New Asok Nagar Fawbagi section amasung kilometer kunma tui sangba Meerut South amasung Uttar Pradesh ki Mojipuram section yauri Raja sita leiba class 3-5 amasung class 8 tauri tamliba mahirui singna listing tarel of nanga state competitive scholarship parikha thakre Imphal gi tera de leiba model higher secondary school da pamishinga unaba amada parikha asiga mari renana Manipur lenga ki education s ki bibhag mandir officer oina muhindro na hai parikha asi state asigi ching amasung tampaki district kodimakta zone ama yauna center tarata tapangthoki Sri Muhindro na makhata na high class 3 class 8 amasung class 8 pass toraba mahirosina state competitive scholarship parikha asida saru yaki parikha asida mai paktuna scholarship asigi damakta khalaba class 3 pass toraba mahirosina chehi ani gi class 5 pass toraba mahirosina chehi ongi amasung class 8 pass toraba mahirosina chehi ani gi scholarship fangani mahangna hai Kayuma satra mana school science ogo tautardi masi priority information akhoi pigedongni natragadi magi school science ogi magi kano se phangde ba paisa se aduna wa samu NSP de sangraba angang se next year su continue same year da khoi da renewal to godom nebo ada aina Manipur parja haining se renewal to we post se masa masagi mobile add tawrimni mobile da laimni asigi khudong sab se moi khangdaba kambu loraga tha ahum mari sehim ga lorkanda aigi angang du renewal to hongtre to lakpa yaweba aduna aina hajening si wa samu khangiba magi satra singje masi si akhona magi renewal to matum de kausopigino haiba si put ama thamjaningi Punjab ki Gurdaspur Zilla da ngasi ayu antajandi gi ngkhoi manakta leba khungang da mathok toba police ani nongmoina kaptan halamle haiba mafam asi drug amadi khuzukla kya putoposin toba mafam amani amadi Pakistan da based toba state amadi non state actor na toina attack toba mafam amas oiri sirba mi ani adugi manung da amana assistant sub inspector commando ni aduga amana home guard ni Sarkar gi pauna hai asi bakchang sing adu ngasi ayuk check post manung da phangkibani thokdo adu maike kya digi thizili mapam adu da technical amadi forensic team thaduna thizinbegi thabak chathari Delhi da ngasi ayu Adras Nagar da leba yum ama mai chakpagi thodok da miyoi tarahumdoi asopan nangle Delhi Fire Department gi paw matu ina mai chakpagi thodo adu gas cylinder ama pokhai badegi thokhibani fire tender manga changsinduna mai kanbegi thabak chathaki pawsna makhatan hai asopasing adu gi manung da fighter ahum amason Delhi police ki personal ahum yauri asopasing adu subdarjang hospital da layingli makhata ba paw ngairi Assam gi hanagi Congress ki mako Bhupen Kumar Bora ngasi Bharatiya Janata Party BJP de yaukre Guwahati da ngasi pangtopa thoram amada Mukhyamantri Himanta Biswa Sharma amasung State BJP President Dilip Saikia saru yaki Sri Bhupen Bora
असी चही कुंट्रा हेन इंडियन नेशनल कांग्रेस याखिबनी लिसिंग अनि तरुक तेगी लिसिंग अनि तरुक फाउबा बीरपुरिया केंद्र देगी कादुना असम विधानसभा द म्यूट ओइखी पाउलिजरी